ꯊꯝꯅ ꯄꯥꯏꯔꯣꯏ ꯎꯁꯣꯏ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯆꯕꯅꯦ ꯇꯤꯡꯉꯝꯕꯅꯤ ꯁꯤꯅ ꯎꯇꯤꯒꯤ ꯎꯇꯤꯁꯦ ꯈꯔ ꯎꯁꯣꯏ ꯀꯛꯄꯗ sini UTI anjan gani ani aku ngawai musuhi ga ceng yana mutun tselayo ri sok tong na ba dia apa nih itu pakai ceng deh, saya potong saya juga. Di apa kanda, di pot lapu kanda di itu apa saya. Ising nga sa wahapi sila ni rice cooker gi, ano ba? Ya ba ayun ba kapaya ba ising je happy ko hujkido ado ising yam kanna henjalaga de ong petlaga chabe no ai de ne khechri ne sai uti gi mangan ga usoi ga ohum na kang gi da ong shawli sida ti sok tong na ba sina mana na what a technique ke mador pro kan betul tidak apa sih ini ulman ni sokro di sini saya di sana sana sini yang apa sih ya mana uti sini sang je usoi mahi sundu oya ayo mau te kemana nih jadi maroi di horen saram dai dah apa chan uti je pa jare loire tadi juga aku
ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯅꯦꯝꯖꯩ. ꯉꯁꯤꯗꯤ ꯀꯥꯡꯒ ꯅꯛꯁꯜꯂꯛꯄꯁꯤꯗ ꯈꯦꯆ꯭ꯔꯤꯁꯦ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯇꯧꯖꯕꯅꯦ. ꯎꯁꯣꯏ ꯎꯇꯤ ꯎꯁꯣꯏꯒ ꯃꯪꯒꯟꯒ ꯇꯧꯔꯒ ꯇꯧꯕꯅꯦ. ꯑꯗꯨꯒ ꯁꯤꯅ ꯎꯁꯣꯏ ꯀꯥꯡꯁꯨ. ꯎꯁꯣꯏꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯁꯤꯁꯤꯡ ꯋꯥꯁꯤꯗ ꯆꯣꯡꯉꯝꯕꯅꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯥꯏꯔꯦꯟ ꯃꯕꯨꯛꯀ ꯉꯥꯔꯤꯒ ꯇꯧꯔ ꯉꯧꯕꯗꯣ ꯑꯗꯨꯏꯗꯨꯅꯦ. ꯁꯤꯗ ꯈꯔ ꯀꯣꯠꯅꯕ ꯈꯔ ꯂꯩꯔꯦ. ꯇꯤꯜꯍꯧ ꯀꯩꯀꯥ ꯑꯗꯩ ꯃꯣꯔꯣꯛ ꯊꯕꯤ ꯂꯩꯔꯦ. ꯁꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯎꯇꯣꯡ ꯆꯥꯛꯀ ꯆꯥꯈꯤꯕ ꯋꯥꯄꯟꯗꯣ ꯑꯗꯨꯏ ꯅꯥꯀꯟꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯅꯦꯕ ꯁꯤꯁꯦ. ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅ ꯁꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯅꯨꯡꯉꯥꯏꯅꯕꯅꯦꯅ ꯊꯣꯡꯒꯥ ꯁꯦꯝꯕꯤꯕꯅꯦꯕ. ꯑꯗꯣ ꯄꯟꯊꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ. ꯎꯁꯣꯏꯁꯦ ꯌꯦꯡꯉꯨ. ꯍꯥꯎꯕ꯭ꯔꯥ? ꯄꯤꯌꯥꯔ ꯌꯥꯎꯗꯕꯤꯗꯤ ꯍꯥꯡꯉꯦ. ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯄꯤꯌꯥꯔ ꯏꯕꯥꯅꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯀꯥꯜꯂꯒ ꯊꯥꯒꯠꯅꯔꯤꯗꯅ ꯍꯧꯖꯤꯛꯁꯦ. ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯍꯥꯏꯅꯕꯤꯅꯦꯕ. ꯌꯥꯝ ꯀꯟꯅ ꯍꯥꯎꯕ ꯆꯥꯔꯛꯀꯅꯨ, ꯌꯥꯝ ꯀꯟꯅ ꯍꯥꯎꯕ ꯆꯥꯔꯛꯀꯅꯨꯅ. ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯑꯩꯈꯣꯏꯁꯨ ꯆꯥꯅꯤꯡꯕꯩ. ꯃꯥꯏꯔꯦꯟ ꯃꯕꯨꯛ ꯉꯧꯕꯁꯨ ꯆꯥꯗꯕ ꯀꯨꯏꯔꯦ. ꯍꯥꯎꯋꯦ ꯎꯁꯣꯏꯁꯦ. ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯒ. ꯃꯣꯔꯣꯛꯁꯤ ꯁꯤꯗꯤ ꯁꯥꯏꯅꯦ. ꯎꯪꯉꯦ. ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯂꯣꯛꯇꯥꯛꯇ ꯆꯥꯕꯅꯦ. ꯍꯟꯗꯛꯇꯤ ꯐꯔꯛ ꯇꯥꯔꯦ. ꯎꯄꯥꯏ ꯂꯩꯇꯦ. ꯎꯁꯣꯏꯁꯦ ꯍꯟꯗꯛ ꯁꯤꯖꯟꯒꯤ ꯑꯍꯥꯟꯕꯅꯦ. ꯍꯥꯎꯋꯦ ꯑꯗꯨꯅ ꯆꯛ ꯆꯛ ꯆꯛꯀ ꯂꯥꯎꯔꯒ. ꯃꯃꯥ ꯏꯕꯥꯅꯤ ꯊꯣꯡꯃꯤꯟꯅꯕꯅꯦ ꯁꯤ ꯃꯌꯥꯝꯁꯦ. ꯀꯥꯂꯦꯟꯅꯤꯅ ꯋꯥꯔꯦ. ꯉꯁꯤꯗꯤ ꯈꯨꯠꯁꯥ ꯑꯃ ꯇꯥꯏ. ꯊꯝꯅꯥꯁꯦ ꯁꯨꯃꯥꯏꯅ ꯀꯨꯠꯊꯕꯅꯤꯅ ꯌꯥꯝꯗꯕ ꯃꯥꯟꯕꯅꯦꯕꯀꯣ. ꯋꯥ ꯈꯨꯌꯥꯝꯁꯦ ꯂꯩꯇ꯭ꯔꯦ.
Macam nam rất hỏi. Another one. Uti to hết rồi đấy. Có sôi để pê lên. Tham gia bài rồi. Mai đen chứ. Mà tầm gọi bây giờ. Hꯧꯖꯤꯛꯀꯥꯟ lockdown ꯑꯣꯏꯕꯒꯤ ꯐꯣꯟꯒ ꯀꯝꯄ꯭ꯌꯨꯇꯔꯒ ꯇꯤꯚꯤꯒ ꯃꯃꯥꯡꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯥꯏꯔꯦꯟ ꯈꯔ ꯌꯥꯝ ꯆꯥꯕꯤꯌꯨ. ꯃꯤꯠ ꯌꯥꯝ ꯐꯩ ꯍꯥꯏ. ꯑꯍꯥꯡꯕꯗ ꯆꯥꯕꯁꯤꯅ ꯅꯨꯡꯉꯥꯏ. ꯃꯌꯥꯝꯗꯤ ꯈꯪꯗꯦ. ꯑꯩꯗꯤ ꯑꯍꯥꯡꯕꯅ ꯅꯨꯡꯉꯥꯏ. ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ.